Welcome to Loksing Japu YouTube channel. Mayamda Loksing oibe aba content kara khudol tamsage mayam content asibu nuaibirabadi like, share, subscribe amsung feedback comment drop tawbiram. Mayam matam mangandabida video se hongnab tawrse. Ngasidi paradox ama nainase. Mayam paradox haibadi wari ama achumaran animak chai narga leibudubuni. Siro matung thawai singsi kadai da lei haiba khangbiba yawradi comment section da haibiramu. Hinglingai da ai haiba isa isagi wakhalda khanjariba ai si Siraba matamda haibadi mehul sina lepa matamda ai hairiba isa isagi thawai singsi phone switch off takhibadawna natraga TV power off tawkhibadawna putlawna mangkhitoira haibasini hiram asida neinaba amadi awayokhum dawnaba leptri makha lekai gi tamodudo yamna kanna nare haina hangba chalubani ngaihak imung manungduga wari sanaraga famlingaida tamodudo choirol jat lolai haina macha mamongna ikhoigi nakta changlaaga Matang sida tamoduna fam senaraga hiplaga leiriba kaduda changlui ai sutare hojikti mana machinda murum solibadu ai chalage ai lawbulai makoina aibu chalasi hai asina chingba kya ama machindagi murum soli mamiti pangde ai su ngahang makoida leiramlaga hale numitugi numidangdani tamodudo leitraina paulai ai su poloi ba boina ngahak chatbirre siramdai mi kukharada mit pangbo fau ngamdana leiriba tamoduna jajat uriba singdu asengmani haina hojikti claim tawba hongnarakpa leptri near death experience afterlife or finality of death haina khangnariba siramdaida aikhoi kamain tawi siraba matung kamain tawi amasung sige tawraga hingauriba singna kamaina tawi haina science amasung medical termdasu nainari sigumba mayam thijilibasi thanatologist haibadi siraba magi thawaibu nainariba makhoi singnani makhoi si mapunsi chupa sigi matangda nainabada chokthaba naidana honaraga thijinduna lelage haina khanjaribani Hollywood movie 90 Minutes in Heaven amasung Heaven is for Real hariba film ani si lairiktagi lokthokpa asengba chumba thokibada yumfam oiraga thorakpa film ani ni science amasung medical termda thabak tawriba singnasu 195% ti yazare masina maram oiraga 5% lemoribasi thawai singsi lei amadi siramdaida thawaina kamain tawi haina nainaba yabagi ka macha amadi thambiri haibasini doctor singna sire haina lauthorakpa amadi ngasai wari matek amada tamodubu fam senaraga leiringaida mahaki mihul yengliba maibaduna mathau mangam pangthokpa yare na hairakpa matang anisi chapmane doctor amasung maibana miyoiba amabu sire na hairakpasi mihul haibadi heartbeat chi lepkhiba matamdani chahi kharagi mamangdagi medical amasung science aduki matik chakholakpa maramna brain amasung cell singna heartbeat lepkhrabasu makoina asiba magi hakchangda matam kharadi makoi gi mathau tawi haibasini masidani siraba matung thawai gi matangda natraga siramdai mikupta thawai singna kamdawi haina nainaba singsi aduki matik ning thokalibashi posak kuding maki arumayang haibadi weight leijai asumna thawai singisu masagi yamba yamdaba weight lei 1907 da Dr. Duncan McDougall hairiba Dr. Sina mahaki anaba taru changing tawki masida yamna angakpo oiribadi mahakna changing tawriba anaba singdugi masagi arumba sing adu hek sibaga onba matamda 21 grams generami haibadi sidringaida leiramba weight tudagi 21 grams di siraba matamda hantarami masi mahaki patient taruk makini 21 grams siraba matung hantarisi masidani American singna thawai singsi masagi weight lei haibada thajanaba hengalaklibashi 21 grams haina film phaw puthorokibani mayam khangbi horo thawai gi arumbasi 21 grams ni aduga brain si heartbeat lepkhrabasu kharadi mathau tawi haibasini siraba matung thawai di lehowi haibasi prithvi sida leiriba doctor loinamak na yabadi nate nangna leiriba mafamdugi thajanabagi makha poli khudam oina hairabada African doctor singna siba haibasi hakchang khangni thawai di side aroiba haiba leite thawai gi di haina khalli African singna thawai di adumak lehogani amadi siba haibadi thawai duna thawai mayam gi tinfamda chatkibagi lambi adubuni hairi aikoi meitei gi su imung amagi miyoi siba numit tumaktada imung duda angang ama unaragadi laikitaba adubu halakpani haina thajani asumna aikoina leiriba mafam singi thajanaba singsi khajikdi achumba dum leiramba yari scientist singna su makoina aruba natraga araiba oirasu thijiliba singsida makoida thajaba thambiyo
ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯔꯒ ꯊꯋꯥꯏ ꯑꯁꯤ ꯂꯩ ꯍꯥꯏꯕꯃꯛꯇꯤ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯐꯪꯂꯛꯄ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯑꯗꯨꯕꯨꯗꯤ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯅꯩꯅꯩ, ꯃꯁꯤꯗ ꯊꯤꯖꯤꯜꯂꯨꯕꯗ ꯑꯆꯨꯝꯕ ꯑꯣꯏꯔꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯝꯕ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯩꯅꯔꯤꯁꯤ ꯃꯇꯝ ꯁꯥꯡꯅ ꯏꯗꯨꯅ ꯊꯝꯂꯝꯕ, ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ, ꯊꯋꯥꯏꯒ ꯃꯔꯤ ꯂꯩꯅꯅ ꯇꯥꯛꯂꯝꯕ ꯏꯔꯝꯕ ꯃꯌꯥꯝꯗꯨꯒꯗꯤ ꯈꯦꯠꯅꯔꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯊꯤꯑꯣꯂꯣꯖꯤꯌꯟꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯅꯕ ꯍꯥꯏꯔꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯅꯩꯅꯔꯤꯕꯁꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯗꯨꯅ, ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯀꯝꯄ꯭ꯌꯨꯇꯦꯁꯟ ꯍꯥꯏꯕꯗꯤ ꯑꯪꯀ ꯍꯣꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯂꯣꯖꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯅ ꯑꯔꯤꯕ ꯃꯇꯝꯗ ꯏꯔꯒ ꯊꯝꯂꯝꯕꯁꯤꯡꯗ ꯊꯥꯖꯕ ꯊꯝꯂꯒ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯕꯨ ꯄꯨꯔꯥ ꯇꯩꯅ ꯑꯣꯟꯅꯅ ꯆꯠꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯃꯌꯥꯝꯁꯤꯡ, ꯁꯥꯏꯟꯁꯅꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡ, ꯊꯣꯛ ꯑꯃꯁꯨꯡ ꯋꯥꯈꯜꯁꯤꯡꯁꯤ ꯁꯤꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯒ ꯁꯤꯔꯝꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯐꯅꯌꯥꯝ ꯊꯤꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ, ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯈꯤ, ꯑꯃꯗꯤ ꯑꯆ-ꯆꯠꯇ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄ꯭ꯔꯃꯥꯟꯗꯤ ꯑꯀꯛꯅꯕ ꯈꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯈꯪꯂꯤꯕꯁꯤ꯫ ꯁꯥꯏꯟꯇꯤꯁꯅ ꯑꯃ ꯍꯥꯏꯒꯅꯤ, ꯙꯔꯃ ꯀꯔꯃꯅ ꯑꯃ ꯍꯥꯏꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯤ ꯁꯤꯔꯕ ꯃꯇꯨꯡ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯀꯟꯇꯦꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯑꯉꯛꯄ ꯀꯟꯇꯦꯟ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ, ꯁꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ꯫